ꯑꯆꯥꯄꯣꯠꯒꯨꯝꯕꯗ ꯆꯥꯔꯛꯈꯤ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯍꯥꯏꯗꯨꯕꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯅꯣꯡ ꯄꯨꯔꯥ ꯑꯣꯜꯂꯦ ꯊꯨꯒꯥꯏ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯤꯒ ꯉꯥꯡꯗꯣꯔꯛꯏꯕꯅꯤ ꯌꯥꯝ ꯄꯦꯟꯗꯦ ꯃꯤꯒꯤ ꯅꯨꯄꯥꯅꯤꯅ ꯀꯗꯥꯏꯗꯩ ꯈꯟꯕꯗꯤ ꯍꯩꯗꯣꯔꯤꯌꯦ 이 ꯃꯇꯝꯗꯅꯦꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯈꯛꯅꯦ ꯀꯥꯟ ꯁꯤꯇꯤꯗ ꯆꯠꯂꯤꯕ ꯃꯥꯗꯤ ꯀꯥꯟꯗꯔ 와 ꯅꯠꯇ꯭ꯔꯣ ꯈꯣꯡꯁꯦ ꯂꯣꯟꯖꯜꯂ ꯆꯞꯄꯤꯅ ꯁꯥꯟꯅ ꯂꯩꯔꯝꯃꯦꯕ ꯁꯤ ꯑꯩꯅ ꯐꯝꯕꯗꯤ ꯀꯩꯅꯣ ꯅꯪ ꯐꯒꯅꯤꯅ ꯍꯥꯏꯁꯦ ꯃꯥꯅ ꯐꯅꯤꯡ ꯃꯇꯝ ꯐꯔꯛꯇꯣꯏꯅꯤꯀꯣ ꯐꯅꯤꯡꯕꯗꯨꯁꯨ ꯐꯅꯤꯡꯉꯁꯨꯅꯦ ꯏꯀꯥꯏꯗꯅ ꯐꯔꯛꯇꯕꯁꯨ ꯀꯌꯥꯅꯣ ꯃꯥꯡꯗꯣꯅ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯇꯧꯖꯜꯂꯤꯗꯣ ꯈꯪꯉꯨꯗ꯭ꯔꯕ ꯑꯩꯅ ꯑꯃꯨꯛ ꯃꯥꯡꯗꯣꯅ ꯍꯥꯏꯅ Hello guys, welcome back to my channel. mayam ngasidi mukbang neba ko tawdoi kai mukbang no habada yen gi mukbang neba sida leire yen thongba aduga sigi sina marine toroga dum ngawi neba ko chamnane ko deep fry kem mate haptabi ko aduga sidana ai favorite kaleja ga kanoga umor ka met neba ko kai hai samoroi ka happy koi gi sumdana kaino hai awa phatigo mai ba ko do ngasi akoina maitei phi ilise ko akoi mama ne illu haina illinya ba mane noi ni da bodo ngasi mong ta na tawro aduna ne phi do illaga tawro ai aduna ngasi di phi illaga oina myam chara ge ba ko ado makeup su khitang toksale ba ko ado fazabra do hana haira mo comment ai gi makeup sina in tawzai ba ma sangus ma taw se sumana ka le bi fazada ba tahangira thangai jana tahalo ya to jere da wow tare adudi meyam chaba hori ba ko ai ko escaleza se sum ta pa me ado meyam weather se khita ingjale ba ko ngasi nong chubagi ko nani aina masu ai su ulkali lamini ya lile ya sai de udi in me ngasi se dusu horen chab da mok sara de na sai ke fen budi thai ko sa de ba ado meyam hok chu ngai da se han hok ke ba ko se ma phai se oi nyam me jam hore ma phai je ko ma phai je ko aham da chawra me ba do ina na ngau bu na bo na ba da pikre aham da chawra me ngau jing ga da ko ai di khali chabani na hore yamna loiraga thangdara chaba Wow, hao yam na hao ya kaleja mi pe ja ma anh to ni wow kaleja mi pe se anh to ni as usual la do mukbang tong ni bu hai ba hum la akoi ma sina ne chak se me ko ai di yam da su yam na pai na phan ro ha pe na man ke wa khan no na mun ja ha pe le na si do se pick through pick na akoi na sum lu se nge kan da kwa le di ni pick pa di man ba da su nam ja la ha pe na yam me na ye ra si di na lo tu an da lo tu di man su yam da ba si bu kai pon mana adumana yam hapani ne ko mukbang se loiram dai da ngamde ba chaba ngamaktaba su man badu nungai te na ko du loisan ba ngam da adu dina ni da kaleja se na mi lo cha mama kaleja gi department ko mana sak ai di morok si sak mon mo law ra ha re anh học cái mà thứ hai còn thì bọn má trao xin thì em cả lần lũ chạm giả thì nữa không hơn loại
ꯀꯩꯅꯣ ꯆꯥꯛꯈꯠꯍꯜꯂꯣ ꯍꯥꯏꯕ ꯃꯨꯟꯅ ꯍꯥꯏꯗꯤ ꯆꯥꯄꯣꯛꯄꯤꯅ ꯆꯥꯕ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯐ꯭ꯔꯥ ꯐ꯭ꯔꯥ ꯂꯥꯎꯔ ꯀꯪ ꯂꯥꯎꯔ ꯆꯥꯕꯤꯗꯣ ꯍꯥꯎꯕꯤꯗꯣ ꯍꯥꯏꯗꯤ ꯆꯥꯛꯀꯪꯗ ꯆꯥꯔ ꯍꯥꯎꯕꯤ ꯑꯃ ꯂꯩꯌꯦꯕ ꯆꯥꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯅ ꯑꯣ ꯈꯪꯗꯦ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯆꯥꯛꯅꯦꯕꯀꯣ ꯊꯣꯡꯉꯤꯗꯣ ꯑꯩꯅ ꯉꯁꯤꯗꯤꯅꯦ ꯀꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥ ꯐ꯭ꯔꯥ ꯂꯥꯎꯔ ꯍꯥꯎꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯊꯣꯡꯉꯣꯏꯅ ꯀꯟꯗꯦꯍꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯅꯪ ꯉꯥꯡꯉꯤꯁꯦ ꯅꯪ ꯈꯪꯉꯔꯣꯏ ꯀꯣꯃꯥ ꯌꯨꯇ꯭ꯌꯨꯕ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤꯅꯦꯀꯣ ꯃꯌꯥꯝ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯦ ꯍꯦꯛ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯗꯟꯗꯤ ꯑꯗꯨꯃꯥꯏꯅꯅꯦ ꯂꯩꯖꯔꯤ ꯃꯤꯁꯦ ꯊꯥꯎ ꯑꯥꯂꯨꯁꯤꯒ ꯇꯣꯠꯀ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯀꯩꯅꯣ ꯁꯥꯍꯟꯗ꯭ꯔꯦꯕꯀꯣ ꯑꯥꯂꯨꯁꯦ ꯁꯨꯌꯥꯝ ꯀꯜꯂꯤꯁꯤꯕꯣ ꯏꯁꯤꯡ ꯆꯪ ꯇꯧꯔꯤꯅꯦ ꯇꯣꯛꯑꯣ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯍꯟꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯔ ꯁꯥꯔꯛꯀꯅꯦꯅ ꯑꯗꯣ ꯁꯥꯗꯕꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯆꯦꯁꯦ ꯊꯣꯡꯕ ꯃꯇꯝꯗ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯌꯦꯕꯀꯣ ꯆꯥꯕ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯅ ꯊꯣꯡꯉꯦꯕꯀꯣ ꯉꯝꯗꯦ ꯆꯥꯕ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤꯅꯦ ꯅꯣꯔꯃꯦꯜꯁꯨ ꯅꯠꯇꯦꯕ ꯉꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯏꯁꯨ ꯆꯥꯕ ꯉꯝꯃꯤ ꯍꯥꯏꯗꯤ ꯑꯩꯅ ꯇꯣꯠꯂꯛꯏꯁꯨ ꯈꯥꯛꯇꯤ ꯌꯥꯝꯃꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯥꯡꯕ ꯉꯝꯃꯦꯕꯀꯣ ꯅꯍꯥꯟꯉꯩꯗꯤ ꯍꯧꯒꯠꯂꯒ ꯉꯝꯗꯦ ꯇꯛ ꯇꯛꯀ ꯅꯤꯛꯂꯛꯄ꯭ꯔꯕ ꯃꯄꯤꯒ ꯇꯥꯏ ꯃꯀꯨ ꯃꯀꯨ ꯁꯀ꯭ꯔꯤꯟ ꯅꯥꯏꯕ ꯀꯅꯥꯅ ꯁꯀ꯭ꯔꯤꯟ ꯅꯥꯏꯗꯣ ꯀꯅꯥꯅꯅꯣꯕ ꯁꯀ꯭ꯔꯤꯟ ꯍꯥꯏꯁꯦ ꯏꯍꯦ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯀꯩꯅꯣꯒ ꯇꯥꯔꯦ ꯃꯤꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯅ ꯍꯥꯏꯗꯣꯔꯤꯒꯦ ꯀꯅꯥꯅꯣꯗꯤ ꯍꯥꯏꯔꯅꯤꯗ ꯃꯤꯗꯣ ꯅꯣꯛꯅꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯛꯄ ꯉꯥꯛꯇꯪꯗ ꯈꯪꯅꯤꯡꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯂꯤꯆꯥꯗꯣ ꯍꯥꯎꯇ꯭ꯔꯣ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯃ ꯇꯧꯋꯦꯕꯀꯣ ꯃꯥꯒꯤ 1.5 GB ꯐꯪꯕꯁꯤꯗꯅꯦ 200 ꯐꯥꯎ ꯐꯥꯎꯅ 200 ꯐꯥꯎ ꯂꯣꯏꯗ꯭ꯔꯤ ꯃꯥꯅꯅꯦ ꯅꯦꯠꯄꯨ ꯌꯥꯔꯛꯇ꯭ꯔꯕ ꯅꯦꯠ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯍꯥꯞꯄꯣ ꯍꯥꯏꯔꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯏꯜꯂꯤꯁꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥꯒꯤꯅꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯤꯒꯨꯝꯕ ꯑꯆꯝꯕ ꯃꯆꯨꯗꯣ ꯃꯃꯥꯅ ꯌꯥꯗꯦꯕ ꯂꯧꯕꯀꯣ ꯑꯗꯣ ꯃꯥꯒꯤꯅꯤ ꯑꯩꯅ ꯏꯜꯂꯤꯁꯤꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯆꯦꯒꯤꯅꯦꯕꯀꯣ ꯆꯥꯕꯤ ꯆꯥ ꯃꯥꯜꯂꯦ ꯑꯃꯨꯛ ꯑꯗꯨ ꯂꯩꯇꯤꯡꯗꯣ ꯑꯁꯦꯡꯕꯩꯗꯤ ꯅꯠꯇꯕꯅꯦ ꯃꯤꯠꯅ ꯀ꯭ꯌꯨꯠ ꯆꯥꯝ ꯃꯤꯅ ꯌꯥꯝꯅ ꯌꯦꯡꯕꯗ ꯑꯩꯅ ꯇꯣ ꯍꯥꯏꯅꯤꯡꯉꯦ ꯃꯤ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤꯅꯦꯀꯣ ꯃꯤꯃꯥꯡ ꯊꯣꯛꯑꯒꯅꯦ ꯆꯤꯛꯀꯟꯁꯦ ꯆꯥꯅꯤꯡꯗꯦꯕ ꯍꯥꯏꯕꯗꯤ ꯃꯔꯨ ꯃꯔꯥꯡꯗꯣ ꯅꯠꯇꯦ ꯀꯔꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯉꯩꯗꯗꯤ ꯆꯥꯕ ꯉꯝꯗꯕꯤ ꯂꯩꯗꯅꯀꯣ ꯏꯁꯇ꯭ꯔꯤꯠꯇ ꯑꯗꯨꯒ ꯍꯥ ꯍꯥ ꯇꯧꯕꯗꯨꯒ ꯆꯤꯡꯕꯁꯨ ꯖꯥꯠꯇ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣꯅꯦꯕꯀꯣ ꯑꯁꯦ ꯌꯥꯝꯅ ꯗꯤꯞ ꯐ꯭ꯔꯥꯏ ꯑꯣꯏꯈꯤꯕꯒꯤꯀꯣ ꯆꯤꯡꯕꯗ ꯈꯔ ꯋꯥꯏ ꯁꯥꯕꯗ ꯀꯨꯏꯅ ꯁꯥꯕ ꯃꯊꯧ ꯇꯥꯏ ꯂꯣꯏꯔꯝꯃꯦ ꯃꯥꯏꯗꯤ ꯑꯩꯅꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯆꯥꯛꯁꯦ ꯄꯦꯟꯗꯅ ꯆꯥꯔꯁꯨꯅꯦ ꯑꯆꯥꯄꯣꯠꯀꯤꯗꯤꯅꯦꯀꯣ ꯇꯣꯉꯥꯟꯅ ꯄꯨꯛꯁꯦ ꯑꯗꯨꯝ ꯊꯝꯃꯦꯕ ꯃꯤꯅꯗꯤ ꯊꯥꯖꯔꯣꯏ ꯑꯩꯁꯦ ꯄꯨꯔꯥ ꯐꯨꯗꯤꯅꯤ ꯑꯩꯗꯤꯅꯦ ꯑꯩ ꯆꯥꯛꯇꯗꯤ ꯅꯠꯇꯦꯀꯣ ꯑꯆꯥꯄꯣꯠꯀꯨꯝꯕꯗ ꯆꯥꯔꯈꯤ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯍꯥꯏꯗꯨꯕꯣ ꯑꯆꯥꯄꯣꯠꯇꯅꯦꯀꯣ ꯌꯥꯝ ꯆꯥꯔ ꯊꯤꯅꯅꯦ ꯆꯣꯞꯄꯦꯕ ꯍꯣꯏ ꯆꯣꯞꯄꯦ ꯑꯩꯈꯣꯏ ꯆꯦꯗꯤꯅꯦ ꯃꯥꯅ ꯅꯍꯥꯟꯃꯨꯛꯅꯦꯀꯣ ꯄꯣꯔꯣꯝꯄꯥꯠꯀꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯗ ꯍꯣꯔꯂꯤꯛꯁ ꯄꯤꯔꯤꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯣꯔꯂꯤꯛꯁ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯄꯤꯔꯤꯕꯀꯣ
ꯑꯗꯨꯒꯤꯅꯦ ꯑꯆꯥꯄꯣꯠꯁꯤꯡꯅ ꯃꯥꯅ ꯅꯦꯛꯁ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦ ꯑꯗꯣ ꯃꯥꯅꯅꯦ ꯍꯥꯏꯗꯤ ꯑꯗꯨꯝ 1 year ꯃꯨꯛ ꯅꯠꯇꯦ 7 months 8 months ꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦꯀꯣ 7 8 months ꯃꯨꯛ ꯂꯩꯔꯒ ꯍꯜꯂꯛꯄ ꯍꯣꯏ ꯑꯗꯨ ꯃꯇꯝꯗꯣ ꯍꯜꯂꯛꯄ ꯃꯇꯝꯗꯅꯦꯀꯣ ꯃꯥꯒꯤ ꯕꯣꯔꯟꯕꯤꯇꯥꯗꯣ ꯅꯨꯡ Horlicks. ꯑꯣꯜꯂꯒ ꯕꯣꯔꯟꯕꯤꯇꯥꯁꯤꯅꯦ ꯑꯅꯤꯃꯛ ꯂꯣꯏ ꯅꯨꯡ ꯑꯣꯜꯂ ꯄꯨꯔꯛꯏꯕ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯠ ꯆꯪꯅꯔ ꯈꯪꯗꯦꯕꯀꯣ ꯆꯥꯕꯤꯗꯕꯒꯤꯅꯦ ꯃꯥꯏꯗꯣ ꯑꯁ ꯈꯪꯗꯦꯗ ꯃꯌꯥꯝ ꯅꯨꯡ ꯄꯨꯔꯥ ꯑꯣꯜꯂꯦ ꯊꯨꯒꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯔꯦꯟꯇ ꯍꯧꯖꯤꯛ ꯃꯥ ꯂꯩꯗꯅꯀꯣ ꯑꯗꯨ ꯃꯇꯝ ꯃꯐꯝꯗꯨꯗ ꯆꯠꯂꯁꯨꯅꯦ ꯃꯥ ꯆꯥꯛ ꯆꯥꯕꯤꯔꯣꯏꯕ ꯑꯩꯅ ꯊꯤꯔ ꯂꯣꯏ ꯆꯥꯊꯣꯛ ꯑꯩꯅ ꯑꯆꯥꯄꯣꯠꯁꯦ ꯈꯪꯗꯦ ꯂꯩꯔꯒ ꯑꯗꯨꯝ ꯄꯪꯇꯝ ꯇꯝꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯆꯥꯕꯗꯤ ꯀꯥꯎꯋꯦ ꯀꯃꯥꯏꯅ ꯅꯪꯅ ꯅꯤꯡꯁꯤꯡꯉꯤꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯆꯥꯄꯣꯠ ꯅꯪꯅ ꯃꯤꯃꯤ ꯄꯤꯀꯦꯠ ꯃꯥꯏ ꯄꯩꯁꯥꯅꯤ ꯃꯤꯃꯤ ꯂꯧꯔꯒꯅꯦꯀꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯀꯥꯟꯗꯀꯣ ꯃꯁꯤ ꯉꯥꯁꯦ ꯀꯌꯥꯝ ꯀꯗꯔ ꯐꯠꯇꯦ ꯍꯥꯏꯕꯁꯤꯗꯅꯦꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯒꯗꯤ ꯌꯥꯔꯤꯅꯤꯀꯣ ꯍꯧꯖꯤꯛꯀ ꯑꯣꯏꯔꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯑꯩꯒꯨꯝꯕ ꯑꯩ ꯀꯗꯔꯁꯦ ꯃꯉꯝꯅꯦꯕ ꯃꯇꯝꯗꯨꯒꯀꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯦꯉꯥ class 4 5 ꯀꯥꯞꯄ ꯃꯇꯝꯗꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯁꯦ ꯀꯪꯕ ꯈꯇꯪꯕꯨꯗꯤ ꯏꯁꯤꯡ ꯂꯩꯕꯗꯨꯁꯨ ꯁꯥꯏꯗ ꯀꯪꯕ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯁꯣꯝ ꯁꯥꯏꯠꯀꯤ ꯄꯨꯈ꯭ꯔꯤꯁꯦ ꯁꯣꯔꯣꯛꯋꯥꯡ ꯄꯨꯈ꯭ꯔꯤꯁꯤꯗꯀꯣ ꯑꯗꯨꯒ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯁꯥꯟꯅꯩꯃꯤꯗꯅꯀꯣ ꯑꯩꯁꯦ ꯁꯟꯗꯥ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯕ ꯆꯠꯄ ꯑꯩꯈꯣꯏ ꯀꯖꯤꯟ ꯃꯌꯥꯝ ꯁꯥꯟꯅꯩꯗꯅꯀꯣ ꯂꯨꯄꯥ 5 ꯆꯠꯄꯤ ꯑꯃ ꯐꯪꯉꯛꯑꯕ ꯑꯕꯤꯔ ꯇꯩꯕ ꯑꯃꯀꯣ ꯑꯗꯨꯒꯀꯣ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯆꯦꯟꯈ꯭ꯔꯦꯕꯀꯣ ꯑꯆꯥꯄꯣꯠ ꯂꯩꯅꯦꯕ ꯏꯇꯣꯝꯇ ꯃꯤꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯒꯅꯦ ꯃꯤꯃꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤꯗꯤ ꯗꯨꯀꯥꯟ ꯆꯠꯂꯤ ꯉꯁꯥꯏ ꯑꯌꯨꯛꯇꯁꯨ ꯑꯗꯨ ꯆꯠꯂꯝꯗꯣꯏꯅꯦꯕ ꯁꯟꯗꯥꯋꯥꯏꯔꯝꯗꯅꯤꯅꯀꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯤꯃꯤꯁꯦ ꯄꯨꯊꯔꯛꯄꯗꯣ ꯑꯍꯥꯟꯕ ꯂꯥꯛꯑꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯤꯗꯤ ꯀꯩ ꯑꯆꯥꯄꯣꯠꯅꯣ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯂꯧꯔ ꯌꯨꯝꯗ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯏꯇꯣꯝ ꯆꯥꯊꯣꯛꯄꯁꯨ ꯌꯥꯗ꯭ꯔꯥ ꯑꯗꯨ ꯌꯨꯝꯗ ꯄꯨꯔꯛꯑꯦ ꯃꯥꯅ ꯎꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯇꯧꯔꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯆꯥꯎꯋꯦꯅ ꯄꯤꯔꯛꯀꯦ ꯍꯥꯏꯅ ꯑꯗꯨꯝ ꯃꯥꯅꯦ ꯀꯞꯇꯅꯅꯦ ꯋꯥꯕ ꯇꯧꯈ꯭ꯔꯤꯔꯥ ꯈꯪꯗꯦꯀꯣ ꯃꯥ ꯄꯤꯖꯔꯣꯏ ꯍꯥꯏꯕ ꯈꯪꯗꯦ ꯀꯔꯤꯅꯣ ꯄꯦꯀꯦꯠꯇ ꯑꯣꯏꯅ ꯄꯤꯌꯨ ꯃꯥ ꯄꯤꯖꯔꯣꯏ ꯈꯤꯇꯪ ꯄꯤꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯥ ꯄꯥꯏꯒꯦꯅ ꯃꯥ ꯄꯥꯏꯒꯦ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯇꯩ ꯋꯥ ꯂꯣꯏꯔꯦ ꯑꯩ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯄꯤꯖꯕ ꯄꯤꯖꯗꯕ ꯑꯃ ꯄꯥꯏꯒꯦ ꯍꯥꯏꯅꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯃꯥꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦꯀꯣ ꯉꯥ ꯁꯦꯝꯗꯥꯡ ꯄꯨꯊꯣꯔꯛꯑꯒ ꯃꯌꯥꯏ ꯀꯛꯊꯠꯈꯤꯕ ꯃꯤꯃꯤꯗꯨꯒꯤ ꯅꯠꯇꯦ ꯁꯦꯠꯂꯤ ꯗ꯭ꯔꯦꯁꯁꯤꯒ ꯉꯥꯡꯊꯣꯔꯛꯏ ꯋꯥꯔꯤꯁꯤ ꯑꯩꯌꯥ ꯑꯗꯩꯗꯤꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯛꯀꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯅꯦ ꯈꯪꯉꯕ ꯉꯥꯏꯈꯣ ꯅꯪꯉꯥꯏꯅ ꯃꯔꯛꯇꯅ ꯃꯌꯥꯝ ꯃꯥꯁꯦ ꯀꯗꯥ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯨꯝ ꯆꯠꯂꯁꯤ ꯍꯥꯏꯕꯩꯁꯨꯅꯦ ꯉꯪꯉ ꯂꯩꯗꯣꯏꯕ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯀꯣ ꯑꯃ ꯇꯧꯔꯁꯨ ꯃꯥꯅ ꯑꯁꯤ ꯃꯍꯦꯛ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯤ ꯑꯆꯧ ꯄꯣꯠ ꯅꯠꯇꯕ ꯁꯨꯝ ꯈꯪꯗꯦ ꯇꯤꯚꯤꯁꯤꯗ ꯆꯦꯅꯦꯜ ꯑꯃꯇꯪ ꯊꯥꯎ ꯍꯥꯏꯔꯁꯨ ꯑꯗꯨꯒ ꯑꯃꯇꯪ ꯍꯥꯏꯔꯁꯨ ꯑꯃ ꯉꯪ ꯂꯩꯕꯗꯣ ꯐꯨꯔꯁꯨ ꯌꯥꯗꯕꯤ ꯐꯨꯔꯁꯨ ꯌꯥꯗꯕꯗꯣ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯛꯇꯛꯇꯤ ꯍꯦꯟꯗꯣꯔꯛꯇꯅꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯆꯥꯅꯐꯥꯎ ꯈꯪꯉꯕꯅꯦ ꯑꯩꯁꯦ ꯆꯥꯆꯥ ꯃꯆꯥꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯐꯥꯎꯔꯤꯕꯅꯤ ꯃꯤ ꯍꯥꯟꯅꯅꯦꯀꯣ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯒꯤ ꯋꯥꯔꯤ ꯌꯥꯝ ꯄꯤꯛꯏꯉꯩꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯈꯛ ꯂꯩꯕ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯃꯩꯔꯥ ꯈꯨꯃꯟꯗꯣ ꯑꯗꯨꯗꯨꯅꯅꯦ ꯈꯪꯉꯕ ꯚꯦꯂꯣꯔꯗ ꯆꯠꯂꯒ ꯂꯥꯏꯌꯦꯡꯕ ꯃꯇꯝꯗꯅꯦ ꯗꯣꯛꯇꯔ ꯆꯠꯄꯩꯔꯥ ꯗꯣꯛꯇꯔ ꯆꯠꯂꯤꯕꯀꯣ ꯑꯗꯣ ꯆꯠꯄ ꯃꯇꯝꯗ ꯀꯩ ꯂꯩꯔꯧꯒꯦ ꯍꯪꯉꯤꯕ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯄ ꯑꯩꯈꯣꯏꯗ ꯀꯣꯜ ꯇꯧꯔꯛꯄ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯑꯩꯁꯦ ꯇꯨꯝꯃꯤꯕ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯈꯪꯕ ꯑꯩꯈꯣꯏ ꯆꯦꯆꯦꯒꯤꯅ ꯂꯥꯏ ꯊꯥꯕꯤꯔꯦ ꯍꯥꯏꯈꯤꯕ ꯑꯩꯗꯤ ꯂꯥꯏꯊꯕꯤ ꯂꯩꯔꯣ ꯍꯥꯏꯖꯈ꯭ꯔꯦꯕꯀꯣ ꯅꯠꯇꯦ ꯑꯩꯅ ꯀꯩꯅꯣꯝ ꯂꯩꯔꯣ ꯍꯥꯏꯕ ꯐꯨꯔꯤꯠ ꯂꯩꯔꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕ ꯂꯥꯏꯛ ꯀꯀꯥꯅ ꯂꯥꯏꯊꯕꯤꯒꯗꯤ ꯄꯥꯝꯗ꯭ꯔꯣ ꯍꯥꯏꯔꯛꯄ ꯁꯨꯃꯥꯏꯅ ꯋꯥꯔꯗꯇꯣꯀꯣ ꯑꯗ ꯑꯩꯁꯨ ꯑꯉꯥꯡꯅꯤꯅ ꯍꯥꯏꯈ꯭ꯔꯦꯕ ꯀ꯭ꯂꯥꯁ 5 ꯀꯥꯔꯤꯉꯩꯀꯣ ꯑꯉꯥꯡꯅꯦ ꯑꯗꯨꯗꯣ ꯑꯩꯅ ꯁꯥꯏꯠ ꯕꯦꯒ ꯂꯩꯕꯤꯔꯣ ꯍꯥꯏꯕꯀꯣ ꯁꯥꯏꯠ ꯕꯦꯒꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯁꯥꯏꯠꯇ ꯄꯨꯔꯒ ꯕꯥꯔꯕꯤꯒ ꯌꯥꯎꯕꯗꯨꯅꯦꯕꯀꯣ ꯑꯩꯅ ꯋꯥꯈꯜꯗ ꯈꯜꯂꯤꯁꯤꯅ ꯑꯃ ꯑꯩꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯣ ꯑꯗꯨꯅꯦꯕ ꯍꯥꯏꯗꯤ ꯕꯥꯔꯕꯤꯒ ꯇꯧꯗꯅ ꯄꯤꯡ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯔꯦꯕꯤꯠꯀ ꯌꯥꯎꯗꯅ ꯃꯣꯅꯥꯒꯤꯀꯣ ꯑꯩꯅꯅꯦ ꯅꯣꯡꯃ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯑꯦꯕꯀꯣ
ꯀꯀꯥꯗꯤ ꯍꯜꯂꯛꯑꯦ ꯃꯥ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯄꯤꯡ ꯑꯣꯏꯔꯒ ꯍꯣꯏ ꯐꯖꯕꯗꯨꯅꯦꯕ ꯐꯔꯒ ꯌꯥꯎꯔꯒ ꯀꯃꯟ ꯃꯣꯟ ꯂꯧꯕꯤꯒ ꯍꯥꯏꯗꯤ ꯑꯇꯥꯡꯕꯤ ꯅꯠꯇ꯭ꯔꯁꯨꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯉꯥꯡ ꯃꯥꯟꯕꯗꯣ ꯑꯗꯨꯅꯦꯕ ꯇꯨꯗꯣꯏꯕꯗꯣꯀꯣ ꯄꯥꯝꯃꯦ ꯑꯗꯣ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯀꯀꯥꯁꯤꯁꯨ ꯍꯜꯂꯛꯑꯦꯕ ꯑꯗꯨꯝ ꯅꯨꯃꯤꯠ 4-5ꯉꯥꯅꯤ ꯃꯇꯨꯡꯗꯅꯦꯕ ꯋꯥꯔꯤꯁꯦꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯆꯤꯆꯦꯒꯤ ꯂꯥꯏꯊꯕꯤꯁꯦ ꯎꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯦ ꯅꯪꯒꯤ ꯁꯥꯏꯠ ꯕꯦꯒꯇꯣ ꯍꯥꯏꯔꯒ ꯑꯩ ꯉꯥꯛꯇꯪ ꯍꯥꯏꯅ ꯀꯩꯅꯣꯅꯦ ꯁꯦ ꯍꯥꯏꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯥꯏꯠ ꯕꯦꯒꯇꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯔꯤ ꯑꯃꯈꯛꯇꯪ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯆꯦꯠ ꯄꯥꯝꯃꯤ ꯐꯣꯟ ꯍꯥꯞꯄꯤ ꯌꯥꯕꯤꯔꯥ ꯈꯪꯗꯦ ꯀꯩ ꯄꯣꯠꯅꯣ ꯑꯩ ꯅꯣꯛꯄꯗ ꯀꯞꯄꯦ ꯔꯥꯖꯁꯊꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯔꯕ ꯔꯥꯖꯁꯊꯥꯅꯤꯒ ꯅꯠꯇꯦ ꯂꯥꯡꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯤꯗꯤ ꯅꯨꯄꯥꯅꯤꯅ ꯀꯗꯥꯏꯗꯩ ꯈꯟꯕꯗꯤ ꯍꯩꯗꯣꯔꯤ ꯑꯩ ꯅꯣꯛꯄꯗ ꯀꯞꯄꯦ ꯃꯌꯥꯝ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨ ꯇꯥꯗꯣꯔꯦ ꯍꯜꯂꯣ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯃꯔꯤꯗꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯔꯤꯗꯣꯀꯣ ꯃꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯄꯤꯇ꯭ꯔꯨꯒ ꯄꯤꯛꯑꯒ ꯁꯥꯡꯅ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯀꯩꯅꯣꯗꯨꯅ ꯍꯧꯖꯤꯛꯀꯤ ꯕꯦꯒꯇꯣꯀꯣ ꯑꯗꯣ ꯕꯦꯒꯇꯨꯅꯅꯦ ꯄꯆꯤꯠ ꯄꯥꯒ ꯁꯨꯃꯥꯏꯅ ꯁꯤ ꯐꯤꯕꯝꯁꯨ ꯑꯣꯏꯗꯣꯏꯕꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯕ ꯃꯌꯥꯝꯅ ꯑꯗꯨꯝ ꯋꯥꯈꯜ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯁꯦ ꯑꯗꯨꯝ ꯂꯥꯛꯑꯝꯒꯅꯤ ꯃꯃꯤꯠꯇꯀꯣ ꯁꯨꯃꯥꯏꯅ ꯁꯥꯡꯉꯦꯗꯅ ꯑꯗꯨꯒ ꯀꯂꯔꯗꯨꯅꯅꯦ ꯕ꯭ꯔꯥꯎꯟꯁꯨ ꯁꯨꯃꯥꯏꯅ ꯆꯠꯂꯦꯕꯀꯣ ꯔꯥꯖꯁꯊꯥꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯄ꯭ꯔꯤꯟ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅꯤꯀꯣ ꯀꯀꯥꯅ ꯂꯩꯔꯛꯏꯗꯣ ꯃꯤ ꯑꯍꯟꯅ ꯄꯥꯝꯅꯕ ꯑꯗꯨꯝ ꯑꯍꯟꯅꯒ ꯑꯣꯏꯔꯒ ꯖꯤꯟꯁ ꯖꯦꯀꯦꯠꯀ ꯁꯦꯠꯂꯒꯀꯣ ꯄꯨꯕꯗ ꯅꯥꯡꯒꯅꯤ ꯑꯉꯥꯡ ꯑꯣꯏꯗꯨꯒ ꯑꯉꯥꯡ ꯑꯃꯗ ꯄꯤꯕꯗꯗꯤꯗꯣ ꯄꯥꯝꯃꯣꯏꯑꯕ ꯑꯉꯥꯡꯗꯤ ꯄꯥꯔꯕꯤꯒꯨꯝꯕ ꯄꯤꯡꯀꯨꯝꯕ ꯄꯥꯝꯃꯤꯗꯅ ꯑꯗꯨꯗꯣ ꯎꯔꯦꯗꯗꯤ ꯀꯔꯝ ꯀꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯂꯥꯏꯊꯕꯤ ꯃꯥꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯃꯨꯟꯈꯤꯅꯤ ꯍꯥꯏꯅꯗꯕ ꯌꯥꯗꯤ ꯈꯪꯗꯦꯕ ꯔꯨꯝꯗ ꯑꯩꯅ ꯁꯣꯝꯗ ꯀꯔꯝ ꯀꯟꯅ ꯀꯥꯔꯤꯗꯣ ꯃꯥ ꯔꯨꯝꯗꯅꯦ ꯊꯣꯡꯁꯦ ꯂꯣꯟꯖꯜꯂ ꯆꯞꯄꯤꯅ ꯁꯥꯟꯅ ꯂꯩꯔꯝꯃꯦꯕ ꯎꯍꯧꯕ꯭ꯔꯕ ꯎꯍꯧꯗꯗꯤ ꯑꯗꯩꯗꯤ ꯑꯩꯅꯅꯦ ꯍꯣꯏ ꯆꯪꯉ ꯉꯁꯥꯏ ꯐꯝꯃꯦꯕꯀꯣ ꯐꯝꯃꯦꯕꯀꯣ ꯃꯥꯏ ꯃꯅꯥꯛꯇ ꯑꯗꯨꯒꯅꯦ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯂꯩꯌꯦꯕ ꯇꯨꯃꯤꯟꯅꯁꯨ ꯋꯥꯁꯨ ꯁꯥꯎꯅꯤꯡꯉꯤꯃꯤꯅꯀꯣ ꯋꯥ ꯉꯥꯡꯗꯦ ꯍꯧꯖꯤꯛꯁꯨ ꯋꯥ ꯉꯥꯡꯗꯦ ꯑꯩꯉꯣꯟꯗ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯦ ꯐꯝꯕꯁꯦ ꯑꯩꯅ ꯐꯝꯕꯁꯦ ꯀꯩꯅꯣ ꯅꯪꯅ ꯑꯩꯅꯅꯦ ꯐꯝꯕꯁꯦ ꯇꯔꯥꯖꯥꯠꯅꯦꯕ ꯃꯥ ꯁꯤ ꯁꯥꯟꯅꯔꯣꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯅꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯅꯣꯛꯅꯤꯡꯕꯩ ꯅꯣꯛꯆꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯁꯦ ꯍꯣꯏ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯍꯥꯏꯔꯝꯒꯦ ꯅꯣꯛꯀꯅꯣꯕ ꯀꯩꯅꯣ ꯅꯪ ꯁꯤꯔꯤꯌꯁ ꯑꯣꯏꯔꯛꯇꯣꯏꯁꯤꯅ ꯐꯦꯟꯗ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯐꯦꯟꯗ ꯇꯧꯔꯒ ꯑꯉꯥꯡ ꯂꯩꯇ꯭ꯔꯅꯦ ꯇꯧꯍꯟꯒꯅꯨ ꯑꯩ ꯅꯣꯡꯃ ꯁꯤꯔꯝꯗꯣꯔꯦ ꯃꯌꯥꯝ ꯅꯨꯡꯁꯤꯠ ꯆꯪꯈꯤꯕꯗꯣꯀꯣ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗꯗꯅꯅꯦ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯆꯠꯄꯗ ꯁꯤꯔꯝꯗꯣꯔꯦ ꯑꯩ ꯑꯗꯨꯁꯨ ꯂꯦꯕꯨ ꯌꯥꯅꯕꯗ ꯂꯦꯕꯨꯁꯦ ꯁꯨꯃꯥꯏꯅ ꯍꯨꯛꯏꯅꯦꯕꯀꯣ ꯑꯩ ꯄꯨꯔꯥ ꯇꯝꯃꯛꯀꯦ ꯉꯥꯏꯈꯣ ꯁꯤ ꯂꯦꯕꯨꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯨꯛꯀꯦ ꯑꯥꯏꯅ ꯍꯨꯛꯄꯁꯤꯗ ꯐꯦꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯃꯥꯏ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯂꯩꯕꯗꯨꯒ ꯑꯩꯅ ꯍꯨꯛꯄꯁꯤꯒ ꯆꯞ ꯆꯥꯟꯅꯈ꯭ꯔꯕ ꯁꯨꯃꯥꯏꯅ ꯍꯨꯛꯄ ꯆꯪꯈꯤꯕꯅ ꯍꯥꯜꯂꯕ ꯁꯨꯃꯥꯏꯅ ꯆꯪꯈ꯭ꯔꯒ ꯖꯣꯠꯁꯟꯈ꯭ꯔꯕ ꯂꯦꯕꯨꯁꯦ ꯑꯗꯨꯒꯅꯦ ꯍꯣꯟꯖꯟꯕꯁꯤꯗ ꯉꯝꯕ ꯍꯣꯟꯗꯣꯛꯄꯁꯦ ꯉꯝꯗ꯭ꯔꯤꯕ ꯁꯣꯔꯁꯦ ꯇꯧ ꯂꯩꯔꯕ ꯑꯩꯁꯦ ꯄꯟꯗꯅ ꯄꯨꯔꯥ ꯃꯤꯅꯤꯠ ꯑꯃꯃꯨꯛꯀꯣ ꯑꯗꯣ ꯑꯩꯗꯤ ꯅꯥꯀꯟꯗꯒꯤ ꯔꯦꯁꯃꯤꯅ ꯗꯣꯝ ꯆꯩꯔꯛꯄ ꯑꯗꯨꯗꯇꯅꯤ ꯀ꯭ꯋꯥ ꯀꯨꯏꯅ ꯆꯩꯔꯀꯥꯟꯗ ꯐꯔꯤꯃꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯤꯔꯝꯒꯅꯤ ꯂꯦꯕꯨꯖꯥꯗ ꯁꯤ ꯀꯥꯏꯔꯗꯤ ꯑꯗꯨꯁꯨ ꯀꯩꯅꯣꯅꯦ ꯀꯗꯥꯏꯗ ꯂꯥꯏꯖꯧꯗ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯇꯧꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯣꯏ ꯀꯤꯗ꯭ꯔꯕ ꯅꯪ ꯇꯧꯔꯤꯗꯣ ꯉꯥꯏꯍꯥꯛ ꯀꯤꯔꯝꯃꯤꯁꯦ ꯐꯔꯦ ꯑꯣ ꯐꯔꯛꯄꯗꯨꯒꯗꯤ ꯑꯉꯥꯡꯕꯁꯦ ꯎꯅ ꯆꯥꯟꯅꯕ꯭ꯔꯕꯅꯦ ꯃꯌꯥꯝ ꯋꯥꯔꯤ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯉꯦ ꯑꯩ ꯋꯥꯔꯤꯁꯦ ꯐꯠꯇꯕꯇꯅꯤ ꯃꯥꯅ ꯂꯤꯔꯛꯇꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯑꯐꯕ ꯑꯝꯇ ꯇꯧꯈꯤꯗꯦꯕ ꯄꯤꯛꯏꯉꯩꯗ ꯋꯥꯔꯤ ꯑꯃꯅ ꯅꯥꯀꯟꯗꯒꯤꯀꯣ ꯐꯤ ꯌꯣꯟꯕ ꯅꯤꯅꯦ ꯑꯃ ꯐꯤ ꯌꯣꯟꯕ ꯂꯥꯛꯄ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯤꯅ ꯌꯦꯡꯅꯅꯤ ꯍꯥꯏꯕꯗꯨꯒꯤ ꯑꯗꯨꯝ ꯌꯦꯡꯅꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯒ ꯂꯥꯛꯄ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯥꯟ ꯑꯃ ꯌꯥꯎꯔꯛꯄ ꯔꯦꯗ ꯀꯂꯔ ꯁꯨꯃꯥꯏꯅ ꯑꯩ ꯂꯩꯒ ꯍꯧꯖꯤꯛꯁꯨ ꯆꯦꯜꯂꯦ ꯅꯤꯡꯁꯤꯡꯉꯤ ꯏꯀꯣꯛꯀ ꯌꯩ ꯐ꯭ꯂꯥꯋꯔꯒ ꯂꯩꯒ ꯆꯦꯜꯂꯦꯕ ꯃꯥꯅꯦ ꯄꯤꯇ꯭ꯔꯨ ꯄꯤꯌꯣ ꯃꯥꯅꯦ ꯑꯗꯨꯗꯣ ꯄꯥꯝꯃꯦ ꯍꯥꯏꯅꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯩ ꯈꯪꯉꯕ ꯔꯦꯗꯇꯅꯦ ꯌꯦꯜꯂꯣ ꯀꯂꯔꯅ ꯂꯩ ꯆꯠꯂꯤꯕ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯇꯅꯦ ꯄꯥꯝꯕꯗ ꯂꯣꯡ ꯄꯥꯝꯈꯤꯕꯗꯣꯀꯣ ꯄꯥꯝꯅ ꯄꯥꯝꯈꯤꯕꯗꯣ ꯀꯥꯏꯅꯒ ꯑꯗꯨꯗꯣ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯑꯩꯁꯨ ꯄꯤꯇ꯭ꯔꯨ ꯄꯤꯛꯏꯕꯁꯤꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯦ ꯑꯩꯁꯨ ꯐꯅ ꯃꯉꯣꯟꯗ ꯍꯥꯏꯕ ꯑꯩꯅꯀꯣ ꯂꯧꯔꯨꯅꯨ ꯁꯤꯗꯤ ꯃꯧꯒꯤꯅꯦꯅ ꯑꯗꯣ ꯃꯥꯅꯦ ꯈꯪꯗꯦ ꯀꯔꯤ ꯚꯥꯞꯇ ꯈꯟꯅꯔꯤꯕ ꯈꯠꯅꯕ ꯅꯠꯇꯕ ꯀꯞꯄꯛꯑꯦꯕ ꯑꯩꯗꯤ ꯈꯠꯅꯕ ꯖꯥꯗꯦꯕ ꯍꯦꯛꯇ ꯀꯛꯀꯜꯂꯦꯕꯀꯣ ꯑꯗꯣ ꯀꯞꯄꯛꯑꯦꯕ ꯃꯥꯅ ꯁꯨꯝ ꯉꯥꯡꯅꯦꯕ ꯃꯥꯅ ꯁꯨꯝ ꯉꯥꯡꯅꯦꯕ ꯑꯩ ꯑꯗꯨꯝ ꯀꯞꯄꯦ ꯏꯀꯥꯏꯖꯔꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯁꯇꯅꯦ ꯑꯩꯁꯨ ꯆꯦ ꯁꯥꯎꯈ꯭ꯔꯒꯅꯦꯀꯣ
ꯑꯩ ꯁꯥꯊꯤꯅ ꯏꯀꯥꯏꯖꯔꯦꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯒꯤ ꯂꯥꯟꯕꯀꯣ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯒ ꯁꯥꯊꯤꯅ ꯐꯠꯇꯦꯕ ꯑꯩꯁꯦ ꯐꯠꯇꯦꯕꯀꯣ ꯑꯗꯣ ꯅꯤꯡꯉꯥꯏꯁꯦ ꯇꯧꯔꯦꯕ ꯃꯤ ꯐꯠꯇꯕ ꯅꯤꯡꯉꯥꯏꯁꯦ ꯁꯥꯊꯤꯅ ꯐꯠꯇ꯭ꯔꯦꯕꯀꯣ ꯐꯠꯇꯦ ꯂꯥꯁꯇ ꯑꯩꯈꯣꯏ ꯃꯥ ꯊꯤꯕ ꯉꯝꯗꯗꯅꯅꯦ ꯐꯨꯔꯦꯕꯀꯣ ꯐꯨꯔꯁꯨ ꯊꯦꯝꯕ ꯌꯥꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯑꯗꯩꯗꯤꯅꯦ ꯃꯄꯥꯟꯁꯨ ꯀꯌꯥꯔꯛ ꯏꯟꯊꯣꯛꯑ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯌꯥꯝ ꯑꯩꯗꯤ ꯑꯃꯨꯛꯇꯪ ꯃꯌꯥꯝ ꯃꯥꯒꯤ ꯅꯤꯡꯉꯥꯏꯁꯦ ꯀꯌꯥꯃꯨꯛ ꯁꯥꯊꯤꯒꯦ ꯍꯥꯏꯕꯗꯨꯅꯦ ꯑꯩꯗꯤ ꯉꯁꯤꯁꯤꯐꯥꯎꯕ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯗꯤ ꯆꯩ ꯆꯥꯖꯗ꯭ꯔꯤ ꯃꯥꯒꯤꯅꯦ ꯑꯩꯈꯣꯏ ꯇꯤꯟꯕꯤꯅꯒꯗꯤ ꯌꯥꯝꯅꯁꯨ ꯐꯨꯔꯝꯃꯦ ꯅꯪꯁꯤꯕꯣ ꯌꯥꯝꯅꯁꯨ ꯐꯨꯔꯝꯃꯦ ꯃꯤꯅꯅꯦ ꯇꯤꯚꯤꯗ ꯊꯥꯔꯤꯕ ꯆꯦꯅꯦꯜ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕ ꯀꯥꯔꯇꯨꯟ ꯊꯥꯎ ꯑꯣꯏꯅꯀꯣ ꯉꯥꯏꯍꯥꯛꯇꯪꯒ ꯂꯥꯛꯆꯩꯗꯨꯒ ꯃꯥꯅꯦ ꯍꯣꯔ ꯆꯪꯉꯒꯅꯦ ꯀꯥꯔꯇꯨꯟ ꯊꯥꯎ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯩ ꯂꯨꯝꯁꯤꯜꯂꯦꯕ ꯁꯨꯃꯥꯏꯅ ꯑꯩ ꯆꯦꯡꯗ꯭ꯔꯗꯤ ꯅꯨꯡꯁꯤ ꯆꯦꯡꯕ ꯆꯥꯔꯒꯤ ꯃꯇꯧꯗꯨꯅꯦꯕꯀꯣ ꯑꯗꯨꯗꯩ ꯀꯔꯤꯒꯤ ꯆꯦꯡꯕ ꯌꯥꯗꯕ ꯐꯨꯗꯠꯂꯦ ꯅꯠꯇꯦ 이빠 빠르가 만들어주는 종이야. 아니 푸드래 내 누가 있더라고 뒤에 누가 비벼는 아또야 뒤에 따와봐. 무사 이빠 빠르가 만들어주는 좀 이제 오늘 뒤에 와는 거. 너 여기 대함도수 하이디 갖고 있는 돌을 떠오르미 보고 왜 하이디 칼라머니나 마시앙시 나한테 좀 닝아이다 응응응 막 떠보니 안 돼 보고 아도 하우그라봐도 이 대함나 마치 풀하게 하나 숨 깐나 부분이 나가는데 숨 가라더니 아도 목 똑더라고 마세. đúng tôi lê rồi bạn ngoài chứ mà phần những một tấm phật tôi đi gọi phần những một rưỡi phần những là chúng nhà cái đó nó phật tôi chúng kia nó 맞네 아니 이거 있잖아 거기 아니 파르가 뭐 샤디들 래 이시냐 봐 더블 타는 거 좀 누가이 하는 점다 푸주 푸라 미사지 이름이 부르면 알아 원은 푸라면 어떻게 thì em tên là chị Cana vui đó chị thành đi prom rồi 왜냐하면 능보 무더 능보 더러 주네가 아무것도 안 해봐 아무것도 푸드에 더러면 봐 농농농 더러라 안 떠나 만도나 내가 이 너무 더저리도 칸고 들어와 아이 너무 만도나 뭐냐 내가 만도나 그 이런데 더리네 행운 내가 해 nó cái nuôi ôi má đó bây giờ ngày xưa em quay sủi cọ em mới nói chúng ta cái sủi cọ memory nè memory em chỉ bo em nung xịt ra này quả ai đi nó thu đấy ai đi làm trang hình đây cả em đây như con mèo hay gì hay nhỉ tất cả anh đi thu đấy tôi video xem các bạn cay là của con cái cay là của mình 좀 녹닝드나 녹닝바 마땅마땅도 순노그래 맴 알고나 합닝에 비디오세 에스리먼트 나 합닝에 들어가디 아이 농 간절하거든요 아도 맴 소이기부 야오죠 잣도 비가노 보고 ngakpi오 보고 하이디 안강 어린이기 어와리 알리버니나네 메모리도 닝청해요 아두가 이렇게 나와라거든 녹닝아가 노에 닙니다 냠 wa nga no sa bu da ko nga si de sem bagi so li bu de tang li kim ne ado kamai lo yin khang ho dri ne na tra si ma du ram ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯌꯣꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯂꯩꯕ ꯑꯣꯏꯌꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ